Union Finance Minister na Parliament Puthokkhiba Manipur gi budget Aduna Lamdam Asi Chaokhat Maikei Da Changshinba Ngamloi HAINA KHANGABOK Asi MLA OKRAM SURJAKUMAR na PHONGDORAKLI Parliament handak Union Finance Minister na Puthokkhiba Manipur budget English nga nishim na kunmanga kuntaruk adugi matang na ngasi Babu Parada laiba MLA OKRAM SURJAKUMAR official quarter da pangtokpa pawgi mifam amada wafam asi mahakna phongdokhibani handak Puthokkhiba Manipur gi budget adu yaningdaba phongdokladuna MLA OKRAM SURJAKUMAR na hai President rule Lairingai Manungda Manipur Mayok Nariba financial crisis asi Karada Oirabasu Koklagani Haibagi Tazaba Ama Handaki budget Asida Tamlampani. Maramdi Manipur gi Governor Amasung Chief Secretary na Chingba Makok Thongba bureaucrat officials sing asi Manipur gi Maramda Ningthina Khanglaba official ngaktani. Handak Parliamenta Puthokkhiba budget estimate asidi Hanagi Lengakna Mamang Thada Famgani Haina Tarang Taramba State Assembly session da Puthoknaba Sem Saramba Adumukni. Kumja English Nation na kunmanga kuntaruki budget estimate ki total expenditure asi lupa crore lising kuntraga mangaga chama sumna ahumni masi mamangi budget estimate tagi crore chaniga humfu mariga lakh kun mapan asi hengani haina panari mamangi fiscal year singda budget asi deficit chet pangaktani hauzik leiba Manipuri irang asina amati sel thungi phibam soklingai matam asja surplus budget leigani haibisi angapa fawbi handaki budget asida yauriba projected revenue expenditure asi lupa crore lising kun mathoiga chabanga taraga mathoini masi total expenditure gi chada humfu mathoi oidi amaromda capital component na lupa crore lising taraga humdoiga chabanga marifu tara ni thoi oiduna total expenditure gi chada kuntraga mapan oidi revenue expenditure salary pension amade lengakna loan laukiba singi interest pithokpa capital outlay gi senfam yauna lenga ke chet ki kadaba senfam ase lupa crore lising taraga tadit ka chahum humfu tara mari oidi Masi handak Puthokkhiba budget estimate adugi chada yangkaini. Fibam asida Manipur gi lambi thong amadi ate infrastructure amata samgatpa ngamdabagi fibam da leirani. Maram aduna political parties singna center da tangaduna award percent from sing men khatnaba punna taksin minabagi tangai fadaba lei. Budget asida internally displaced persons singi yaifa thawrang amadi makoi sing ase masa masagi maram tamda hanjinba yabagi thawrang amata yaute. Manipur gi budget asi pass tawjingai dam yam yaifa thawranga chunaga taba state asi economy hengat hanabagi thawrang sinbiu haina Manipur gi governor amasung chief secretary na taknaba chungbane irang asina sokallaba area sing ningthina khangdoktuna amadi mamut tana nainaduna recovery tawnabagi roadmap ama puthokpa tangai fate Manipur gi damak special package piduna natraga scheme ama puthoktuna parliament ta Puthokkhiba budget adu revise tawhaningi haina su MLA OKRAM SURJAKUMAR na makhatana phongdokhe Honorable Governor ki through the respected Chief Secretary ki through the masi budget asi pass tau jingai da masi table di tau khrabani adubu karamba procedure karamba kano da yengaga masi people's friendly oiba Manipur ki economic revive tauba Manipur ki economy solaba financial term da karimta laitaba Manipur ki economy se paisa pumpin tauraga revive taunaba karamba mawong da honagani haibase Paliba Lengak, Honorable Governor, and the respected Chief Secretary na Masida Munna Yangaga, Union Finance Ministry, Finance Minister, Union Government ga Manipur gi Swathariba Mayam Singh se ay Yangjalhaningi Haiduna ay Thamjage Aina Government da request tawjaning se proper and detailed analysis of the damage and losses caused by the violence / economic impact koi crisis sigi matungda masi thokiba analysis ama tawbiba aduga a roadmap for recovering either in the form of a special package or a scheme masi mayam se lakadoriba budget sida masi amuktang revise toraga masi ma ai tohoningi haiduna ai thamjage